नोंमई साबा अमा नोंमई मयामगा कोनना फारे असम राइफल्स अमसुंग चुराचांदपुर पुलिस की अपुनबा कांगबु अमना ngarang sathagiba operation amada new lamkagi dorcasting da nongmai saba nupa ama nongmai mayamga konana faba ngamkhre nongmai saramba miyo yadugi maming mang songleng chahi kungamari apokpa laikhidraba hauthen lal kawe mahakna saba nongmai sing 12 borge double barrel rifle ama 12 borge single barrel rifles ani saba loishindriba 12 borge single barrel ama mechanism yaudriba 12 bor barrel ama punkhatpa loidriba air gun ani barrel yaudriba 9mm pistol ani 9mm magazine saba loidriba ama trigger mechanism mari 12 bore butt amasung forehead guard ama 9mm ge ball round ani .22 ge barrel ama saba loidriba 12 bore ge barrel ama 12 bore ge mechanism ani nongmai saba ge part sing drill bit ani wooden drill ama phagat pangamke mahak churachandpur police ta sinakhre Japan da farmer amagi machanupana abegi mahut sinduna prime minister oiragani Japan da matam sangnagi oina prime minister Shinzo Abe ga loina duna laklaba farmer amagi machanupa Yoshihide Sugana prime minister gi phampuragani haina phongdokre hauji masagi chahi maudraga mapan suraba Yoshihide Sugana Shinzo Abe na chahi nipan chupna prime minister oiramkiba sida sip cabinet secretary gi phampaiduna lakhe mahakna prime minister gi phamasi paiba taragasu mamangi matamda Shinzo Abe na satharamba policy adu matung induna thabak paikhatkani haibage thajaba wafam thamke Sugana ruling liberal democratic party gi election aduda board sahumga humbudraga taret phangduna Shinzo Abe gi mahut sinaba lamjel aduda mai pakhibani aduga lamba taunariba atopani aduna pullaga board masing chamaga yankhai taret khaktamak phangke Prime Minister Shinzo Abe di masang amnaktabana maram oiraga phamdagi potharagani haina mamang thada lauthokhrabani Yoshihide Sugana party gi heavyweight amadi makoigi wing members singdagi support ningthijana phangke mahak Abe gi policy da makhatana adumak sathagani hairi mahak na mai pakhiba si party gi manung amadi mapandagi oina dandil ama pangthokibu oigani haibagi thajaba wafamda criticism tongnarakle thawong asi undemocratic oiba luzadaba thawong amani hainasu criticize tongnarakle party dagi favorable phangadaba amadi cabinet ki post phangani haibagi asada sugabu lawmaker singaduna support torokpo oigani haina thajanaba leire Yoshihide Sugana di mahakna prime minister oiraba matungda paikhatkadaba maru oiba thabakti coronavirus thengnaba amadi pandemic asina leibak asege setmit londa sokchilagliba asi phibam phagadhanaba honabani Shinzo Abe na lusingba government leiringai matamda paikhatlamba thabak thoram kaya adu singthakibaga loinana mahaknasu madugi matung inaduna thabak paikhatkani haibage achetpa thajaba wafam thamki hairi COVID-19 phagatpagi changna henke travel history leitaba hompugu taruk positive oike akhang ahising tanaraga thabak tawhaningi COVID-19 sandokpagi mawong community transmission oiraklabade lakhotkadaba tonganba thorangsing leijai haina Hana RIMS ki director oiramba Professor NG Bijoy na phongdokhibaga loinana hojik Manipur da leidiba phibam asi stage 3 ki thaktani haina matam sangna doctor oina layengbagi thabak sathaduna lakhiba Dr. Y Iboholbina phongdokre amaromdana Manipur da COVID-19 ki positive oiba sing phagalakpagi chang wangkhalatuna phagalakpagi chang chada humbudraga mapan dasmik manga ahum yaure haina health ki additional director Dr. Khairom Sasikumar Mangang na phongdokre Manipur da tha kharagi manungda pangthokpa yana leiriba state assembly gi maraki mikhalgi matangda ngasi paumi singa unaba matamda matam sangna doctor oina thabak tawraktuna RIMS ki director oirambaga loinana Manipur University gi BCSU oiramba Professor NG Bijoyna karina local transmission no amadi karina community transmission no haibagi matangda tentakwa wafum sing thamke Professor Bijoyna hai COVID-19 kanadagi haurakpano madudagi haurakpana kanano haibagi origin khangdokpa ngamliba thak adu local transmission kawe amade origin khangdana mari sandorakpa adu community transmission kawe community transmission gi stage mari lai amade stage sing asigi tongan ba ngakthokchana bagi procedure laijai haina palladuna Manipur da oiragliba transmission gi stage asi kari karamba phibamda leiri haibasi lam asida khanghairaba miyoi singna puthokhaningi amade makoina puthorokpagi matung inna government na thabak lokhatlabade hena phagani haiba wafam Dr. NG Bijoy na phongdokhe ngba yabadi haukiba matam kharasigi manungda matam sangna thabak tawraklaba Dr. Nipan na Manipur da community transmission leire haina palladuna masigi matangda government na thabak lokhatkadabani haina phongdokhrabani tha amaromgi mamangda COVID-19 gi state level expert committee gi mifam amada Manipur pumnamakta natrabasu mafam kharada community transmission gi ahanba thakta leire haibagi warep
लौखिबगा लोइनना मदुगा मरी लेनबा अथॉरिटी सिंगना थबक लौखनबा स्टेट गवर्नमेंट रिकमेंड तौखिबा लेख्रबनी ngasi paumi singa unaba du da yaukhiba matam sangna medical profession da leiduna anaba layeng bagi thabak tawramlaba ex MLA Dr. I Ibolbina hai laibak asigi oina COVID-19 gi pandemic stage 3 yaurakle stage 3 yauraklabadi containment zone laukthokpa amade isolation ward na ngamlaroi haiba wafam thamkhe Manipur da community transmission leire haiba wafam su leirabani na masibu thingnaba kari thabak lokholabagi haina Dr. I Ibolbina hangkhe Panba yabadi chatliba sahi asigi March kulumdoida Manipur da ihan hanbo oina COVID positive oirabe ama thengna khibaga loinana matam khara leiraga atopa amasu thengna badagi animak layeng laga phakiduna matam sangna COVID-19 leitaba lamdam oiramlabani adubu ngasi numidang wairam phawbada official oina Manipur da COVID-19 positive oiba migi masing lising taret ka chamapan humbudraga mathoi yaukibaga loinana leikidaba COVID positive oiba migi masing nifuga taruk sukhrabani COVID-19 natraga coronavirus ka mari leinana Manipur gi mafam kayada sodium hypochlorite solution kapthoknariba asigi matangda palladuna tawriba thawong asi chapchana chumlaba thawong natte haina Dr. NG Bijoy na phongdokhe Dr. NG Bijoy na hai mafam kayada mahik matai sinaba sodium hypochlorite solution kapnariba asidagi compound ama semi amade masina haksangda yamna sokhalle solution adudagi thadorokba manil adu sor honjinbada haksang sokhanbada natana Cancer pohali haiba wafam Dr. Bijoy na thamkibaga loinana hiram asida government ki maikaidagi yengselhaningbagi apamasu mahakna phongdokhe amaromda haukiba pung kunmari ngarang numidang wairam pung manga dagina ngasi numidang wairam pung manga phawba asida COVID-19 positive oirambadagi phagatkiba migi masing nauna positive oiba masingdagi henki amate nauna positive oikiba singi manungda general population gi miyoi pompuga tarukti mapanda chatlubagi tribal history leite League 1 Marsailina Paris Saint-Germain bu maithiba masak khangdana changsilakpagi lambi loisilhankre COVID-19 gi quarantine matam loiduna sanaba yaukhiba Neymar opponent team gi sanaroi amana racist oiba wahi sizinnarakpada kupakna tharubadagi direct red card book tawduna match ki mapanda thokhibaga loinana Paris Saint-Germain na France top flight League 1 da match kun maithiba masak khangdana changsilakhiba lambi adu Marsailina ama sinoda maithiba piduna loisilhankre Prague Dress Presence Stadium da PSG gi home match oina sanaki badu da visitor Marseille gi winger Florian Thauvin na anakwa mafam dagi boli da kauksin kiba goal attempt adu net ki hangba manung da sanghanduna minute 38 chatpada san kiba goal na November 2011 gi matung da han boina rival PSG bu maithiba piba ngamki adu bu match losilakpagi ahapa minute singda thoganing da ba thogdok singna maram oiraga red card manga yaukhi Mamang sayolda COVID-19 positive oikiba Neymar na quarantine matamda negative oiduna anoba season gi ahanba match oina saruk yakibada Marseille gi defender Alvaro Gonçalves ta kupakna tharubagi damak sanabungdagi mapanda thokhankhe teammate Levin Kurzawa amasung Leandro Paredes red card book tobodagi mapan thokraba matungda Brazilian international asina opponent gi sanaroi amana racist oiba wafam phongdorokpadagi khut yauruba amasung VAR review tawraba matungda Neymar sanabadagi mapan thokhankhe Neymar na sanabungdagi mapan thoklakpa matamda mahakna tawribado racism ni madunani aina mangonda khut tharibado haikhe match loiraba matungda Neymar na Twitter da hai aingonda hojik phawriba nungaitaba si Gonçalves ta khupangna tharuba dugi natte PSG gi course future na hai Neymar na ingonda racism oiba wafam phongdoroi haina tamki adubu mikup aduda karigumba wafam amata takhide Football da racism gi wafam amata laihandanaba amato oibagi kholaw lauduna laklibani Marseille gi course Andre Bridas boss na hai thogdok adu lumna loba mathau tai amasung aikoina kupna yengsinba tangai fade haina phongdokhi Marseille gi Argentine striker Dario Benedetto amasung left back Jordan Amabisu red card book tawkhi PSG gi sporting director Leondona center referee oina changkhiba Jerome Brisat ase Aruba match officiate tawbada experience watli haibagi mat phongdok laduna hai match amada yellow card taraga mari aduga red card manga book tawba haibasi match adu control tawba ngamde haibani aina referee bu criticize tawba natte adubu classico gumlaba match ama officiate tawhanbagi matam watli haijaba khaktani haina phongdokhi